Tamenglong District ke Manung Chana Tausem Subdivision da Paikhat Jal Jeevan Mission Project ta Thabak Suriba Sinmi Singi Pifam Thokpa Kuchumal Pidabagi Mayokta Tha Asigi Tarit ke Ayuk Pung Taruk Tage Tha Asigi Nipan gi Numidang Wairang Pung Taruk Fauba National Highway 37 da Total Ban Kauragani Haina Jal Jeevan Mission New Development Bank Joint Action Committee ke Secretary Adim Kamaina Fundurakle Hiram Asiga Mari Lainana Pawmishinga Unaba Amada Mahangna Hai Water Resource Minister Awangboy Numagi Kutangta Chief Minister na Haukiba October 22 memorandum ama pisinke adubu miyamda taliba demand adu thabak to onthorok tabadake ngasi miyam eba mifam ama pangthoklaba tungda ban tawnaba ware masi lawkibane ban asida essential service amade laishon tinchol ga mari lainaba singi oinati komtokani hainasu mangna maka chana fungduke ngasi gi proceedings ekoi arret ba phire ama ngasi lawbani madudi lakadawriba Date 7 aduga 8 November da masiki bill se asiki mamang da release tawtaragadi ekoi National Highway 37 se ban tawragani Tausem Subdivision ki jurisdiction makada ekoi ban tawragani haibase masiki meeting asina media ki thongda mi mayam da khanghanjabane masiki ban manung sida ekoina exemption tawdo riba khadi lay madudi number 1 da medical aduga ani subda electricity home subda water department aduga residents ki ekoi ki life room gi kari kra adugum gi di exempt to bigini atai di commercial kari pochai puba lalon ba kari kra atai di loina ekoi strictly ban to azana chathagni hai base ekoi ki period ni